ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯁꯨꯕꯤ ꯍꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯂꯥ ꯍꯦꯛꯀꯦꯅ ꯂꯥꯛꯑꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯁꯤꯠꯄ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯂꯥꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯠꯂꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯁꯨ ꯍꯧꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯇꯠꯂꯝꯃꯦ ꯑꯗꯨꯅ ꯁꯤꯗꯩ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯑꯦ ꯑꯗꯨ ꯐꯔꯕ ꯍꯥꯏꯔꯤꯗꯣ ꯑꯗꯨꯝ ꯈꯔ ꯆꯈꯠꯂ ꯂꯩꯔꯣ ꯈꯔ ꯆꯈꯠꯂꯒꯈꯔ ꯆꯈꯠꯂꯣ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯕ ꯑꯩ ꯈꯪꯉꯦꯕ ꯍꯣꯏꯅꯦ ꯂꯦꯜꯂꯣ ꯌꯥꯔꯦ ꯇꯤꯟꯃꯟꯅ ꯂꯦꯜꯂꯨꯒꯅꯨ ꯍꯥꯏꯕꯅꯤ ꯃꯊꯛ ꯈꯔ ꯆꯈꯠꯂ ꯂꯦꯡꯒꯦꯗ ꯑꯣ ꯌꯥꯔꯦ ꯂꯦꯡꯈ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯑꯗꯨꯃ ꯌꯥꯔꯅꯤ ꯂꯐꯨ ꯍꯧꯕꯈꯩ ꯂꯥꯈꯩꯁꯦ ꯂꯣꯏꯅꯃꯛ ꯇꯠꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯆꯩꯔꯥꯎꯕꯩꯗꯨꯁꯨ ꯂꯣꯛꯗꯥꯎꯟ ꯇꯧꯕꯒ ꯀꯩꯒ ꯇꯧꯔꯒ ꯌꯣꯟꯁꯨ ꯌꯣꯟꯗ꯭ꯔꯃꯤꯅ ꯐꯪꯗꯕꯒꯤ ꯄ꯭ꯂꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯈꯔꯦ ꯑꯗꯨꯒꯤ ꯍꯪꯉꯛꯄꯁꯨ ꯌꯥꯎꯈꯤꯕꯅꯦ ꯄ꯭ꯂꯦꯠꯅ ꯇꯧꯕ ꯆꯠꯅꯕꯩꯔꯥ ꯈꯣꯠꯂꯥꯗ ꯑꯗꯨ ꯂꯥ ꯐꯪꯗꯕꯩꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯔꯩꯕꯅ ꯇꯧꯈꯤꯕꯒꯤꯅꯦ ꯁꯤꯅ ꯃꯣꯗ꯭ꯔꯨꯕꯤ ꯃꯅꯥꯅꯦ ꯑꯩꯈꯣꯏꯗ ꯍꯧꯕꯅꯦ ꯁꯤꯁꯤꯗꯤ ꯄꯥꯝꯕꯤꯕꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯆꯥꯕꯩꯗꯤ ꯑꯗꯨꯝ ꯂꯦꯝꯅ ꯄꯥꯅ ꯀꯣꯟꯅꯩꯌꯦ ꯁꯤ ꯅꯄꯥꯛꯄꯤꯁꯦ ꯑꯩꯅ ꯃꯃꯥꯡ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯊꯥꯔꯝꯕꯅꯦ ꯐꯖꯅ ꯍꯧ ꯂꯩꯔꯝꯃꯦ ꯁꯤꯅ ꯍꯦꯟꯇꯥꯛꯅꯦ ꯉꯈꯥ ꯑꯀꯪꯕꯗꯨꯅꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯈꯪꯗꯦ ꯃꯅꯥ ꯃꯁꯤꯡꯒ ꯍꯥꯞꯄꯒ ꯁꯨꯕꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯁꯨꯕꯅꯦ ꯁꯤꯅ ꯑꯗꯨ ꯆꯥꯁꯨꯕꯤ ꯁꯨꯕꯁꯦ ꯅꯍꯥꯟꯋꯥꯏ ꯑꯗꯨꯝ ꯍꯦꯟꯇꯥꯛ ꯍꯥꯞꯄꯒ ꯑꯣꯏꯅ ꯇꯧꯅꯩꯌꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯉꯥꯔꯤ ꯍꯥꯞꯄꯒꯁꯨ ꯑꯗꯨꯝ ꯇꯧꯅꯩ ꯑꯗꯨ ꯍꯦꯟꯇꯥꯛ ꯂꯩꯕꯒꯤ ꯑꯩꯅ ꯍꯦꯟꯇꯥꯛ ꯈꯔꯒ ꯉꯥꯔꯤꯒ ꯑꯗꯨꯝ ꯌꯥꯅꯔꯒ ꯍꯥꯞꯀꯦ ꯇꯧꯕꯩꯅꯦ ꯀꯌꯥꯝ ꯇꯧꯔ ꯌꯥꯅꯤ ꯀꯌꯥꯝ ꯇꯧꯔ ꯌꯥꯅꯤ ꯉꯥꯔꯤ ꯈꯨꯠꯆꯥꯎꯁꯦ ꯁꯤꯃꯥ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯦꯟꯇꯥꯛꯇꯨꯒ
Nang hano. Nang kaja tuko ba? Malam sila. Nang belum sila mana. Ah, sini thả rau này. Thả ra còn Sẽ thả phẩm ra. một lo. Thả ra. Cần nhá. Sẽ phẩm một nào cần. Nang giả đô ra sẽ. Đây này được không? Thả bây giờ. Sida leire mapak ahum haurage. Phi cái nọ nó khăn dính lắm mà đâu bà. Xe gài lô cái à. Yeah. Con thế nào hả? Ông mà. Mấy khu đơn. Sino ka man ang makatang wala. Ano may atang man ang Rồi không được mà ta thằng này đâu rồi. Ta đi được rồi. Thamo do. Nhưng nó một hành đi về tôi xài mà nó.